Ngarang NIA Leilon Baifeidagi Fakiba Myoy Ani Adu Naga Taruk Tamthina Hatkiba Thaudok Aduga Mari Leinana Uhoba Mina Pirakpa Paudu Yumpam Oiraga Phabani Maru Oina Chenaba Ahum Amaga Phagadaba Watli Haina Chief Minister Yumnam Khemchana Phongdokre Uningthau Uyok campaign gi sarukama oina Socio-Economic and Environmental Development Society SITS Department of Environment and Climate Change amadi EGM na silaga Olympian Park ta leiba SITS complex ta pangthokiba uthabagi thauram amada paumi singna hangba wahang amagi paukumoina wafamasi mahakna phongdokhibani mahakna makata na hai NIA na Leilon Baifeidagi Fakiba Pradeep amadi mahaki loinabi ayingbi amadi myoy ahum punam myoy manga asi haukiba May 16 Leilon Baifeida thokiba thaudok adu mitna uhoba singna masak khanglaba singni Thaudok asida hakthengna chenari ba kuki furup ke myoy ahum amadi hauzik thiba khangdana leiri myoy ahum asisu atuba matamda phananaba mari leinaba agency singda haikre atuba matamda pharakani haibagi thajaba thamsi haina bhagna haiki Handak Chandel District ki mafam amada lenga ki ayaba amadi environmental clearance yaudana thong sari haina social media da viral oirakiba adugi matangda paumi singna hangba wahang amagi paukhumda su mahangna hai Chandel da thong ama lenga ki ayaba yaudana sari hairiba sigi matangda mahag knowledge leite Viral oi hairiba thong adugi matangda kari leibage haiba thidoklaga makha taba thabak paikhat ke haina mahagna phongdoklamki Ngasi pangthokiba u thabagi thauram adugi sarukama oina Olympian Park ki phibam su yengsinki 13 मई को 3 पास्टर की जान चले गए एम्बुश बाय सम अननोन पर्सन। तो अब तो सब फ्यू आवर्स क्या कहेंगे, किडनैप कहेंगे या आप कुछ भी कहेंगे। तो मे बी अराउंड 18 लोग को पकड़ गया बाय सस्पेक्टेड कुकीज। अप टू डेट और मक्खन विलेज में ये लोग छोड़ने के बाद 6 गैप हो गया, देन 12 लोग को छोड़े। तो मैं इन लोग को मिलने गए, मैं थे और काफी नागा के MLA भी थे मेरे साथ में। तो 3 औरत, 2 के हस्बैंड और एक की बेटा, मतलब उस समय बता रहा था कि इन लोग के पास में इन लोग को पकड़ा गया और लाइलोन वैसे जगह पे। तो इन लोगों ने रो के ये कहा कि ये 5 आदमी को हम लोग जानता है। एक प्रदीप है, उसकी वाइफ अयिंग भी है, और तीन लोग के नाम भी बताया। ऐसे हम लोग के साथ जान पहचान भी है पास के गांव में। तो पकड़ के हम लोग को पास में एक स्कूल है उधर रखे हुए। उसके बाद वो विद द वेपन्स आके इन लोग को ले गया। तो 5 के नाम बताया, उसमें 2 के नाम भी थे, तो सही पकड़ा।